Congress Party na thamkhiba wafam khudimak leibak asigidamaktani Congress ki oiba policy amagi nate Punsinasi Haibani adubo assembly da thamkhiba wafam khudimak House na reject Tourakpa Asi Laibak Thibani haina Manipur Pradesh Congress Committee ki President K Meghachandra na fongdorakli thasigi mapan da pangthokhiba assembly meefam da opposition ki MLA singna pukhatkhiba wafam House na yaba pikidaba aduga mari lenina Congress ki MLA mangamag assembly dagi walk out tawkhibagi matangda sengdokladuna ngasi VT Road Laibak Congress Bhavan da pangthokhiba pawgimpham amada bahagna makha taraduna MLA TS location na House da MLA khaktagi oiba secret sitting ama famduna Manipur da thokliba issue asigi matangda amatoina khanaduna loishinanaba pukhalaki wafam adu speaker na pawkum amata piraktana reject tawkhiba Asi Laibak Thibani paliba lengak asinasu India ki Prime Minister unanaba kayarak honabada unaba fangkhide opposition party singasu unanaba honabada yarakhide Thatara manga chupna chatharakli balana si loishina balaiba MLA singna punna yonan lengakta takna naba cherol thajin batanatana House da verbal da move tawbadasu yakide state amadi central lengakna tanaraga concrete oiba road mema PBU haiba si ngasisu double engine lengakna tabidana leidi Congress party na pukhalakba wafam khudimak politics tawbanate lana unanaba honabigano haiba wafam sing thamki सरकार सिगी लेनिबा रिप्रेजेंटेटिव थाना प्राइम मिनिस्टर उननबा एमएलए तराकुन संसन थिबा कोई खबर दे याउ अदसु प्राइम मिनिस्टर ऑनरेबल प्राइम मिनिस्टर लेखिने अद मरम मरगाना लेबाक सिगी रोड मैप से मसी लोइसिनना नबगिदे रोड मैप पुथोपिरगा बोडी सुसी खननबा मतम खरा बीबीयू हाइबसी राइट फ्रॉम द बिगिनिंग आइकोगी फाइनेंस की बजट 2024-25 की टेबल तक मतमदा मरुगी budget की discussion दा general discussion दा कोई कोनो मामला है कोई की करेगा सेल्फ लीडर ना हायर का मसी करेगा डिमांड में हमसे मसी लिमिटेड हुंदी दा पास तो कोसी लेबाक से दा क्राइसिस लेनी ना मसी क्राइसिस से की कोई स्पेशल नो मनी संगना मसी खना लगा अतोप डिपार्टमेंट में हमसे से अदुम डिबेट तौबा अदुम याम फॉर्मली फजना सरकार ना मेजॉरिटी सुले मसी इसी अदुम तुनयां लोसिलकाना लाइबा क्राइसिस की मतंगा ऑनरेबल मेंबर्स मैम सिगी पार्टिसिपेशन से खुदी मत तौबा यानना मतम सीपीबीयू हाइना प्रपोज तो अदुसु कोई माय हाइदना अदुम आई कोई नेग्लेक्ट ऑफ बिग्रे आई कोई ऑपोजिशन की वॉइस